Ahanbada Maruoy Pau, Manipur ke anauba Governor oina hayeng wasak logadoriba, Hanagi Union Home Secretary Ajay Kumar Balangase, Manipur da Thungdakray, Chief Minister Nongthoma Biren Luchingduna, Imphal Raj Bhavanda Ajay Kumar Bala Taram Ongkray. Lamdam asida thokliba irang asina maram oiraga awa ana taraba singda ngakpiu haikhiba wapam aduda politics tawrapa se laibak thibani haina Chief Minister Nongthoma Birena phondarakli. Manipur da tainaba Indo-Myanmar border paringda kilometer 10 mek ani ama mari ngomkhai sambal khabaloi border fencing ki paringda lambi sembagi thabak chathari haina Ministry of Home Affairs na phondarakli. Amade Leimakongda thabak suba changkhraga ngasi fawba thiba khangdana leiriba Laishram Kamal Babugi loitang khunong da leiba mayumda ngasi ayu sakhangdaba singna bom ama thamsilamlei.